ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯐꯣꯡꯁꯤꯡꯗꯒꯤ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯋꯥꯀꯠ ꯈꯣꯡꯖꯪ ꯅꯥꯞꯀꯤ SP ꯕ꯭ꯔꯤꯟꯗꯥꯅ ꯁꯗꯈꯤꯕ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯊꯧꯑꯣꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯅꯕ ꯋꯥꯀꯠꯈꯤꯕ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯎ꯫ ꯅꯥꯞꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯏꯔꯝꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯋꯥꯀꯠꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯊꯤꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯆꯆꯠ 29ꯗ ꯂꯤꯂꯣꯡꯗꯒꯤ MD ꯃꯁꯂꯥꯎꯗꯤꯟ ꯀꯧꯕ ꯑꯃꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯅ ꯆꯦ ꯊꯥꯗꯨꯅ ꯋꯥꯀꯠꯈꯤꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯉꯁꯤ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯤꯂꯣꯡ ꯒꯥꯜꯅ ꯁꯤꯟꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯤꯂꯣꯡ ꯎꯁꯣꯏꯄꯣꯛꯄꯤꯗ ꯆꯪꯁꯤꯟꯈꯤꯕ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯒꯥꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ MD ꯃꯅꯤꯔꯨꯗꯤꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯥꯟꯕꯤꯗꯒꯤ MD ꯃꯁꯂꯦ ꯑꯦꯂꯥꯏꯁ ꯃꯁꯂꯥꯎꯗꯤꯟ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 64 ꯁꯨꯔꯕ ꯑꯍꯜ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯅꯥꯞꯀꯤ ASP ꯑꯣꯏꯔꯝꯕꯤ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒ ꯀꯤꯡꯄꯤꯟꯅꯤ ꯍꯥꯏꯅ ꯑꯆꯧꯕ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ FIR ꯄꯟꯁꯤꯜꯂꯕ ꯇꯨꯡꯗ ꯋꯥꯔꯦꯟ ꯏꯁꯨ ꯑꯃ ꯊꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯗ ꯄꯤꯕ ꯃꯁꯥꯒꯤ ꯍꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019 ꯃꯦꯒꯤ ꯆꯆꯠ 30ꯗ ꯏꯟꯇꯔꯤꯝ ꯕꯦꯜ ꯇꯧꯅꯕ ꯊꯧꯕꯥꯜ ꯀꯣꯔꯠꯇ ꯆꯠꯄꯗ ASP ꯕ꯭ꯔꯤꯟꯗꯥꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯐꯥꯈꯤ꯫ ꯐꯥꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯡꯃꯗ ꯉꯥꯔꯤꯌꯥꯟꯂꯣꯝꯗ ꯄꯨꯔꯒ ꯗꯤꯇꯦꯟ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯣꯠ ꯅꯩꯈꯤꯕ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗ ꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ ꯑꯗꯨ ꯒꯥꯜꯅ ꯌꯥꯕ ꯉꯝꯂꯣꯏ꯫ MD ꯃꯁꯂꯦ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯩꯉꯥꯛꯀꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯤ꯫ ꯂꯤꯂꯣꯡ ꯍꯧꯔꯩꯕꯤ ꯀꯣꯂꯦꯖꯅ ꯃꯇꯝ ꯁꯥꯡꯅ ꯂꯦꯕꯣꯔꯦꯇꯔꯤ ꯑꯦꯇꯦꯟꯗꯦꯟꯠ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯇꯧꯔꯝꯂꯒ ꯀꯨꯝꯖꯥ 2019 ꯖꯅꯋꯥꯔꯤ ꯆꯆꯠ 38ꯗ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯑꯣꯠ ꯅꯩꯔꯕ ꯃꯇꯨꯡ ꯊꯥ 18 ꯆꯨꯞꯅ ꯖꯦꯜꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯅꯝꯁꯤꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆ ꯆꯆꯠ 13 ꯑꯃꯁꯨꯡ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯗꯤꯁꯦꯝꯕꯔꯒꯤ ꯆꯆꯠ 30ꯗ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ MD ꯃꯁꯂꯦꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯗꯨ ꯀꯛꯊꯠꯈꯤ꯫ NDNPSꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠꯅꯁꯨ MD ꯃꯁꯂꯦꯕꯨ ꯅꯥꯞ PSꯅ ꯂꯧꯈꯠꯄ ꯀꯦꯁ ꯑꯗꯨꯗꯒꯤ ꯀꯨꯝꯖꯥ 2018ꯒꯤ ꯃꯥꯔꯆꯀꯤ ꯆꯆꯠ 13 ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2020ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯆꯆꯠ 29ꯗ MD ꯃꯁꯂꯦ ꯃꯁꯥꯅ ꯀꯝꯄ꯭ꯂꯦꯟ ꯑꯣꯏꯔꯒ ꯃꯥꯕꯨ ASP ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒ ꯂꯣꯠꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯔꯝ ꯆꯥꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯐꯥꯕ ꯄꯨꯟꯕ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕ ꯑꯃꯗꯤ ꯃꯤ ꯑꯃꯒꯤ ꯅꯤꯡꯇꯝꯅ ꯍꯤꯡꯖꯕꯒꯤ ꯍꯛꯄꯨ ꯁꯤꯡꯅꯈꯤꯕꯒꯤ ASP ꯑꯣꯏꯔꯝꯕꯤ ꯕ꯭ꯔꯤꯟꯗꯥꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯍꯜꯂꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟꯗ ꯆꯦ ꯊꯥꯈꯤ꯫ ꯍꯤꯔꯝ ꯑꯁꯤꯗ CMꯅꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ MHRCꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯔꯥꯜ ꯑꯁꯤꯅ ꯃꯁꯂꯦꯕꯨ ASP ꯕ꯭ꯔꯤꯟꯗꯥꯅ ꯗ꯭ꯔꯒ ꯂꯣꯠꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯃꯇꯝ ꯁꯥꯡꯅ ꯖꯦꯜꯗ ꯅꯝꯁꯤꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯈꯨꯟꯅꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯃꯁꯥꯒꯤ ꯃꯥꯡꯈꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯥꯅꯅꯕ ꯌꯥꯍꯟꯈꯤꯗꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯂꯝꯗꯝ ꯑꯁꯤꯒꯤ CMꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯑꯁꯤ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯡ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯍꯩ ꯇꯝꯐꯝ ꯁ꯭ꯀꯨꯜ ꯑꯃꯕꯨ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ACꯒꯤ ꯃꯅꯨꯡ ꯆꯟꯅ ꯄ꯭ꯔꯦꯁꯕꯤꯇꯦꯔꯤꯌꯟ ꯆꯔꯆ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯃꯣꯏꯔꯥꯡ ꯂꯝꯈꯥꯏꯗ ꯂꯩꯕ ꯂꯣꯛꯇꯥꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯣꯗꯦꯜ ꯍꯥꯏ ꯁ꯭ꯀꯨꯜꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯟꯅ ꯎꯍꯟꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ KH ꯔꯥꯖꯦꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯚꯥꯞ ꯇꯥꯅꯗꯕꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯀ꯭ꯋꯥꯂꯤꯐꯥꯏꯗ ꯑꯣꯏꯗꯕꯗ ꯅꯠꯇꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯨꯗꯕ ꯑꯃꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯅ ꯍꯥꯟꯅꯒꯨꯝ ꯄꯣꯁꯄꯣꯟ ꯇꯧꯈꯤꯕ ꯑꯦꯗꯃꯤꯁꯟ ꯑꯗꯨ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯂꯒ ꯃꯍꯩꯔꯣꯏꯁꯤꯡ ꯀꯦꯔꯤꯌꯔ ꯃꯥꯡꯗꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯔꯗꯨꯅ ꯆꯌꯦꯠꯅꯕ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯉꯥꯛꯄꯤꯔꯒ
academic session asi kaidanaba punno khonaminarasi hainasu school asigi principal KS Rajan Kumar makhatana phungdokhi ningsingba yai KS Rajan Kumar school asida English amaga chamapanga maudraga manga dagi oza oirakpaga loinana English ni taraga manga dagi principal oina puduna lakliba oza amani hainasu phungdorakli Atopa paw man mo kamjong da cabinet mi pham khibat lenga ki cabinet record gi lauthokadabani UNC kamjong da cabinet mi pham khi have record adu lenga ki cabinet record gi athuba matamda lauthokadabani haina United Naga Council UNC na phongdorakre karigumba wafam asi thabak oina phangthoktrabadi makha taba thabak lakhotkani haina su section wa thamlakli Saliba tha sigi taraga mangara kamjong na cabinet mi pham khibagi matangda UNC gi presidential council mi pham ama saliba tha sigi taraga mapana UNC na sinduna pangthokhi mi pham adura UNC gi president hanagi UNC president all naga student association manipur gi thamising naga women union amasum NPM HR south ki mihut kya su sarwaki mi pham aduna warep kya lobu goloina na phongdora khibada Manipur lenga amasum naga miyam kumza English nga samapan marfuga mathugi December taraga marida memorandum of understanding ama sign tawnaki maduda natana kumza English nga samapan maudraga ni thoi amad English nga samapan maudraga taruktusu sign tawnaki ba laikre madugi matungda Ministry of Home Affairs na kumza English nga taraga mathoida khut thingjilaktuna anawba district CM kibagi matangda khanakiba laikre UNC gi warep yawba sirol aduna phongdora kibada lenga amasum naga miyam gi marakte sign tawnakiba MOU thabakto onthoraktabadagi numit chamaga kunthraga mapani supna economic blockade chathakiba laikre kumza English aniga taraga taruki December nipan anawba district taret nampuda semki madu naga miyam gi mayoktani district kya CM kibagi matangda India lenga Manipur lenga amasum UNC gi marakta kyarak hana wari sanakiba laikre adumainama district taret CM kibagi wafam handokpa haibadu laikhai tadana lakli UNC na kyarak hana BJP na lusungba Manipur lengakta naga singi pukning sokhandanaba thabak tawbiyu haina khangan kiba laikre madudana tana district taret nampuda CM kibadu handoknaba haijakiba su laikrabani nakal ahum gi oiba wari sanakiba aduna maram oiraga naga miyam gi khongjang asi phawba handoktuna lakibani kumza English ni ga taraga mapan gi July 10 da ikon kon bu oina adugumba nakal ahum gi wari sanabadu pangthokibani district CM kibadu UNC na yaba ngamloidaba amasum wathok oirakadaba amani hainasu phungdokli hainasu pausna makhatari Shilakpoin atop maruiba paw mana AR na accident soklaba miyoising mating pangkre thasigi taraga nipan Susampur district ki manungsana leiba singata lambi ki accident sathina soklaba miyo ahum matam sana kanduna layeng bugi thabak sathaduna punsi kankre hadi laibak thiba thaudo adu lanai truck amada miyo taruk tongduna lakpada lambi gi nakal leiba meter sam hena luba mafam amada tasin khibadagi madura tonglakpa miyo taruk ki manungda ahum sathina Satiba phibam da sokibani aduga ahum na kanba ngamdana laikhidre haidi khudong thiba thaudo odo thokpagi pawhek phangmaga Assam Rifles ki lanmi singna khudakta sangsinduna soklaba miyoi sing adu Assam Rifles ki medical hospital da pukhatuna laikana ki haidi thaudo aduda soklaba miyoi ahum adu AR gi medical officer na lusingwa team amana khudakta first aid piduna layeng bhauki accident adura soklaba miyoi sing aduna wakhal taraklaba matungda makhoi ahuma community health center singat puduna makhatana laying satakhi makhatana singat police station na thaudo adura laikhidraba miyoi ahum ge haksang police station da pukresu hairi pawsu lusilakpoin aten mamaruiba paw mana mapalam ge pawni Japan da unpuba nonglai nungsina miyoi ahum siankre car samaga kuntra phumjinkhre Japan da unpuba akan manonglai nungsit humjilakpaga loinana Tohoku expressway car kaya phumjin kibaga loinana miyu ama siankre aduga tarana aso apanangkre Japan gi awang thangba sarukta leiba expressway aduda nonglai nungsit aduna marom oiraga car kaya phumjin ki loinana athaba unna kopsinki khudong thiba nanglaba gari sing adudagi miyoi sanirom kanmangam kre haina spausna sumakhatana phongdoroglen thank you